Oh hi. Hey guys. Mayam ngasize mayamda aigi morning skincare routine haizage week amada ai anirak my scrub tawjaye ado ngasi gi numit se scrub tawbo numit tae scrub tawbo lora kanda kai kai dai ko le habdo mukka uhandirake Hozik scrub ta thore aduga hozik tawdoise nahan aina numit tarani ki mamangda mama artagi product ama kano tawjagi bado unboxing tawjagi bada aina review haizarake na haibado hozik numit tarani use tawreba ko ado aigi scar acne scar jingje kitang kitang di handa ba hobo male matam budi changani haiba ko khara ado kitang khara dikana ba howe aduga taiba yam nungai ba ado ai hozik tai doise moisturizer ne oil free face moisturizer si han tayani Hozik moisturizer taiba loire aduga sunscreen amuk tai doine Mama Earth ki sunscreen SPF 50 ne si amuk tai doine si sunscreen je yam nuaye SPF su yam bani na nungsa gumba thokpoda kemta pakhatte ba Hozik sunscreen table lore mayam ado matang saringai sida ai mayam da good news amtang pizage especially online pot yamna order to biba singidi yamna phaba news ne wait mayam skip to bikino minute kharadang kai thogo isu tabiyo mayam regret to ro haina khanje akoina poche order to bukanda offer leiba cashback lakadaba poche se dum pam nei dana aduna aina ngasi mayam da haijagadori ba app ase india gi biggest cashback app ne cash karo haina app amalaye madugi app to use tawraga khoina poche order taw taragadi poche order tawba khuding makta cashback lakani cash karo gi khwaidagi aphaba advantage ama hai taragadi shopping websites like Amazon, Flipkart, Myntra, Mama Earth, Azio and sida sunatana mobile recharge tawba bill payment tawba khuding makta cash karo na cashback piri aduga akoina tongana amuk sigumba app singje install tawudragasu cash karo dagi changaga dum direct order tawba yare tuna akogi phone da storage su chillaroi Amazon ka hapagi storage su chillaroi MB su tingaroi aduna yamna kanai aduga hojik ki oina yamna phong sana exciting offer ama lei madudi Mama Earth na 16 September habidi ngasi dagi offer yamna chawbo ma piri madudi akoina poche leiba khudingi buy one get one free plus flat 10% cashback. Yes, buy one get one free plus flat 10% cashback on Mama Earth starting from 16th September. Aduna sidagi ha nungaiba pau kai derige mayam adu mayam cash karo dagi huziki haiba offers in them mayam lobby ho Mama Earth se chemical free oba natural oba products ngatani aduna kashu harmful oba effects laktabane Mama Earth ki products example onion hair masks adegi argan shampoo onion hair oil sigumba mayam lady products buy one get one free aduna sigi offer mayam se lobby ho mayam Hojiki hariba cash karo app se ai description box ta pijaram ge link to mayam direct changa ga dum download to buya birani aduga hojiki cash karo hariba app se kamaina work to wi kamaina use to godabano habado ai hojik mayam da step by step ujarake yamna like aduga nahan ke ai susi ki app se khangam da bane khangam taragadi paisa mayam save to buya ram bane hojik ti khange aduna hojik ai mayam da step by step to hajarage description box ta yauriba first link to the click tawbiro aduga isagi cash karo account ama sembiro isagi account hack sembaga retailer ama search tawbiro natraga select tawbiro aigi oina Mama Earth select tawjare orange button du nambiro aduga
visit retailer asida amuka click tawbiro maduna adombu website aduda pubigani once website aduda changbaga normally akoina poche order tawbagumna add to cart tawbiro coupon code OMG hariba coupon code as use tawbiro aduga proceed to pay tawbiro order tawkraba matungda cashback natraga rewards ado my earning section da check tawbiyo pending haina leiba ugani karigumba adomna order ado cancel natraga return tawdrabati cashback ado numit kharani gi manungda soidana account da jangakani adom gi cashback natraga rewards tuna rupees 250 hek subaga amount ado adom gi bank account ta transfer tawba yagani natraga Amazon gift vouchers ta onthokpa yagani अरोइबा ओइना आई मयामदा सिगे कैश करोजे तसेना रेकमेंड तौजनिंगे अमुक्तंग ट्राई तौबियो क्या सेल लेगेरा लेरोरा ऑफर लेगेरा लेरोरा कैश करोदी कैशबैक अदुम पिगनी पोचे लेबा खुदिंगी अदुना मयाम कैश करो ऐप से यूज तौबियो अदुगा पोचे ऑर्डर तौबा खुदिंगी कैशबैक नत्रगा रिवार्ड्स फंगबियो आइजु ngasiदगी कानाबा सलौरनी मयाम जु कानाबा लौबियो कैश करोगी मरमदा confused labor doubt labor lai darga di comments ta haibira mo ai reply to zarakke ado agi skincare routine lore aduga nahange yumda letragadi hujik na sagi sunscreen tai budugi mathak ta muka makeup tawraga thokpane adu ngasi di yumda lerapani na kem tawraroi aduna video ase matang swaida losinjarage video ase loy fawbing bagi dama thank you very much mathangi video da unara se ma bye bye take care